ꯗꯣ ꯆꯥꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯅ ꯂꯩꯔꯦꯕꯗꯣ ꯒꯥꯔꯤ ꯖꯥ ꯅꯅꯥ ꯍꯣꯏ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯄꯒꯤ ꯃꯁꯥꯁꯦ ꯐꯤꯕꯝ ꯀꯥꯏꯔꯤ ꯁꯤꯔꯣ ꯑꯩꯈꯣꯏ ꯐꯤ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯇꯤꯡ ꯇꯥꯎꯁꯦ ꯈꯤꯇꯪꯁꯦ ꯏꯝꯐꯥꯜꯗꯒꯤ ꯄꯨꯔꯛꯄ ꯊꯥꯡꯖꯤꯡ ꯈꯨꯗꯨꯝꯅ ꯀꯦꯟꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯊꯣꯡꯉꯦꯕ ꯑꯩ ꯕꯖꯥꯔ ꯉꯧꯔꯤ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯌꯦꯔꯨꯝ ꯊꯣꯡꯉꯒꯅꯦ ꯄꯨꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯕꯥꯔꯃꯣꯅꯤꯗ ꯂꯩꯔꯤꯑꯕ ꯉꯁꯤ ꯆꯠꯂꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤꯅꯦ ꯑꯥꯗ ꯀꯩꯅꯣꯗ ꯁꯤꯜꯆꯔꯗꯅꯦ ꯑꯩꯈꯣꯏ ꯖꯤꯔꯤ ꯇꯣꯆꯥ ꯍꯣꯏ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦꯕ ꯃꯣꯏꯗꯤ ꯂꯣꯏꯁꯤꯟꯈꯔꯦ ꯍꯥꯏꯕꯅꯦ ꯂꯥꯛꯄꯒꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯗꯅꯦ ꯑꯩ ꯊꯣꯟꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯄꯨꯔ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤ ꯆꯥꯛ ꯄꯞ ꯊꯣꯡꯗꯣꯛ ꯆꯥꯛ ꯊꯣꯡꯗ꯭ꯔꯒꯗꯤ ꯆꯤꯆꯦ ꯆꯠꯄ ꯌꯥꯔꯔꯣꯏꯗꯅ ꯑꯗꯨꯅ ꯆꯤꯆꯦ ꯁꯣꯟꯅ ꯊꯕꯛ ꯑꯇꯣꯞꯄ ꯂꯣꯏꯁꯤꯜꯂꯤꯉꯥꯏꯗꯅꯦ ꯑꯩꯁꯨ ꯄꯞ ꯇꯧꯅ ꯆꯥꯛ ꯊꯣꯡꯉꯤꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯌꯦꯔꯨꯝꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯉꯥ ꯐꯔꯛꯄ꯭ꯔꯣ ꯁꯤꯕꯨ ꯁꯨꯅꯕ꯭ꯔꯣ ꯑꯀꯥꯏꯕꯗꯣ ꯆꯥꯎ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏꯅꯦ ꯁꯣꯝ ꯁꯥꯏꯠꯇꯒꯤ ꯄꯩꯔꯒ ꯌꯦꯡ ꯂꯩꯔꯤ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯌꯦꯔꯨꯝꯁꯨ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯃꯈꯤ ꯃꯦꯠꯂꯒꯅꯦ ꯅꯪ ꯆꯠꯇꯤ ꯁꯤꯌꯣꯔ ꯆꯠꯀꯅꯤꯅ ꯑꯩ ꯅꯠꯇꯦ ꯑꯩ ꯊꯦꯡꯗꯕ ꯑꯩ ꯍꯥꯏꯒꯦꯗ ꯅꯤꯔꯟꯖꯟ ꯉꯥ ꯐꯥꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯂꯨꯄꯥ ꯍꯨꯟꯕꯗ ꯆꯣꯡꯊꯔꯨꯔꯦ ꯀꯩꯒꯤ ꯆꯣꯡꯊꯔꯤꯕ ꯐꯤꯗꯨꯕꯨ ꯀꯪꯕ ꯉꯝꯒꯗ꯭ꯔꯅꯦ ꯃꯥ ꯉꯥ ꯐꯥꯕꯗ ꯐꯤ ꯂꯣꯏ ꯆꯣꯠꯈ꯭ꯔꯦ ꯐꯤ ꯀꯪꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯇꯧꯔꯤꯗꯨꯕꯨ ꯃꯌꯥꯝ ꯉꯥ ꯂꯩ ꯎꯅꯔꯁꯤ ꯍꯦꯛꯇ ꯃꯥꯒ ꯎꯅ ꯁꯦꯟ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯉꯥꯗ ꯊꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤꯔꯣ ꯉꯥꯁꯦ ꯏꯅꯦꯒꯤ ꯈꯤꯇꯪ ꯊꯣꯡꯒꯦ ꯌꯦꯔꯨꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯊꯣꯡꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯝꯗꯅ ꯆꯥꯛ ꯂꯩꯔꯦ ꯑꯗꯣ ꯏꯅꯦꯒꯤ ꯍꯟꯖꯥꯡꯁꯦ ꯁꯤꯒꯤ ꯑꯥꯂꯨꯁꯤꯒꯅꯦ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦ ꯃꯥꯗꯤ ꯌꯦꯔꯨꯝ ꯆꯥꯗꯦꯕ ꯑꯗꯣ ꯑꯃ ꯑꯥꯂꯨꯒ ꯊꯣꯡꯉꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯁꯤꯒ ꯃꯥꯒꯤ ꯉꯥ ꯈꯔ ꯃꯕꯨ ꯃꯦꯠꯂꯒ ꯂꯩꯔꯦꯕ ꯑꯗꯣ ꯍꯩꯅꯥꯁꯤꯒ ꯇꯧꯅ ꯊꯣꯡꯉꯅꯤ ꯑꯗꯒꯤ ꯑꯁꯤꯒ ꯉꯥ ꯈꯔ ꯂꯩꯁꯤꯅꯅꯦ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔ ꯆꯠꯂꯅꯦꯕ ꯇꯣꯃꯦꯇꯣꯒ ꯑꯥꯗ ꯖꯨꯜ ꯇꯧꯁꯜꯂꯨꯔꯒꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯗꯣꯏꯗꯣ ꯉꯔꯥꯡ ꯊꯥꯗꯣꯔꯛꯄꯅꯤ ꯃꯃꯥꯡꯒꯣꯜ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯇꯧꯕꯗꯣ ꯃꯇꯝꯗꯣ ꯊꯦꯡꯉꯅꯤꯅ ꯑꯗꯨꯅꯅꯦ ꯑꯁꯤꯒꯤꯁꯦ ꯃꯕꯨꯛꯇꯤ ꯃꯦꯠꯂꯔꯣꯏ ꯃꯦꯠꯇꯕꯤꯗ ꯑꯗꯨꯝ ꯄꯨꯔꯅꯤ ꯐꯠꯇꯦ ꯌꯥꯕꯅꯦ ꯃꯕꯨꯛ ꯃꯦꯠꯂ ꯄꯨꯕ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯈꯔꯦ ꯁꯟꯗꯣꯛꯑꯦꯕ ꯆꯣꯡꯉꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯒꯅꯦ ꯁꯤꯅ ꯉꯥꯁꯤꯅ ꯑꯃꯨꯛ ꯏꯅꯦꯒꯤ ꯍꯩꯅꯥꯒ ꯊꯣꯡꯗꯣꯏꯅꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒ ꯅꯅꯥꯒꯗꯤ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯃꯣꯏꯒꯤ ꯃꯁꯤꯡ ꯇꯧꯔ ꯊꯝꯃꯝꯃꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯒ ꯄꯨꯔꯒ ꯆꯠꯂꯅꯤ ꯑꯁꯤꯒꯅ ꯍꯩꯅꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯄꯒꯤ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯦ ꯗꯣꯆꯥꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯅ ꯂꯩꯔꯦꯕꯗꯣ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯒꯥꯔꯤ ꯌꯥꯗꯗꯅꯅꯦ ꯉꯁꯥꯏꯗꯩ ꯁꯦꯝꯃꯛꯏꯅꯦꯕ ꯍꯧꯖꯤꯛ ꯊꯧ ꯌꯥꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯌꯥꯔꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯒ ꯑꯃꯨꯛ ꯀꯞꯅꯤꯡꯉꯥꯏꯅꯦꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯕꯦꯔꯥ ꯇꯧꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯂꯧꯗ ꯌꯥꯔꯣꯏ ꯒꯥꯔꯤ ꯑꯃ ꯑꯃꯨꯛ ꯕꯦꯔꯥ ꯇꯧꯔꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯌꯥꯗꯗꯅꯅꯦ ꯅꯅꯥꯎꯗ ꯍꯥꯏꯈ꯭ꯔꯦꯕ ꯂꯥꯛꯎ ꯍꯥꯏꯅ ꯗꯣꯆꯥꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯐꯤ ꯐꯧꯔꯝꯃꯤꯅ ꯍꯥ ꯃꯣꯕꯥꯏꯜꯗꯨꯗꯤ ꯄꯤꯔꯝꯃꯨꯗꯅ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯂꯧꯕ ꯂꯥꯛꯑꯦ ꯅꯅꯥꯎ ꯒꯥꯔꯤꯗꯣ ꯏꯟꯁꯜꯂꯝꯃꯅꯨ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯅꯅꯥꯎ ꯂꯧꯕ ꯂꯥꯛꯏ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯉꯁꯤ ꯒꯥꯔꯤ ꯌꯥꯗꯕꯁꯦ ꯒꯥꯔꯤꯁꯦ 5ꯔꯛ 6ꯔꯛ ꯌꯥꯗꯕꯅꯦ ꯍꯥꯏꯋꯦꯔꯣꯝꯗꯩ ꯂꯥꯛꯑꯦꯕ एकदम लोरमने अवस्था लोरमने ngasi थांगिंग ju जावरिने थांगिंग ga फजा लोरे पइंदो जाना थांजिंग से मणिपुर की थांजिंग नि इम्फाल लगी पुरक थांजिंग क्याम चावनो ने माइब्रेन दुमाइ तो सुक चाविने थांजिंग से मा मेलनी असिना चिचिओदि पोराइनि सिना हजिना दोचाना पुरक देवी मोय जुमदा अपान बनियाबा सिगासु चिचिओदि मना मसिंग खरा पोरे ए मोरोक सिसुने दोचाना पोराइनि अस मोरोक सिदि माक्ते हराउ जबना लोरे मयाम सु तिंग ताउ से खतन से मोरोक से फजद्र जे मोरोक से अस अखोय चिचिओ सु लानी
ꯁꯣꯝꯗꯁꯨ ꯑꯆꯥꯄꯣꯠ ꯈꯔ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯩ ꯁꯤꯒꯅꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯈꯤꯕ ꯉꯈꯥ ꯈꯖꯤꯛ ꯈꯔꯥꯛꯇꯣ ꯑꯗꯨꯒꯤꯗꯣ ꯁꯤꯒꯩꯁꯤꯒ ꯇꯣꯃꯦꯇꯣꯒ ꯑꯗꯨꯝ ꯖꯨꯜ ꯇꯧꯁꯜꯂꯦ ꯎꯇꯣꯡ ꯉꯥ ꯂꯧꯔꯒ ꯊꯥꯡꯖꯤꯡꯗꯣ ꯃꯦꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯅꯅꯥꯎ ꯍꯣꯏ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯄꯒꯤ ꯃꯁꯥꯁꯦ ꯐꯤꯕꯝ ꯀꯥꯏꯔꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒꯤ ꯑꯍꯥꯟꯕ ꯁꯨꯇꯤꯅꯤꯀꯣ ꯁꯤꯗ ꯆꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯐꯤ ꯄꯣꯔꯛꯏ ꯌꯥꯏꯌꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯔꯣ ꯑꯩꯈꯣꯏ ꯐꯤ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯆꯤꯆꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯂꯥꯛꯀꯅꯦꯕ ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯦ ꯑꯗꯣ ꯗꯣꯆꯥꯒ ꯆꯤꯆꯦꯒ ꯄꯣꯊꯥꯔꯤ ꯆꯤꯆꯦꯅꯅꯦ ꯀ꯭ꯋꯥ ꯈꯥꯏꯔꯤ ꯍꯥ ꯅꯪꯁꯨ ꯇꯧꯕ ꯅꯨꯡꯉꯥꯏꯔꯦ ꯀꯠ ꯍꯥꯏꯔ ꯑꯃꯨꯛ ꯀꯠꯊꯠꯂ ꯑꯃꯨꯛ ꯉꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯎꯅꯦ ꯍꯟꯗꯛ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃꯗ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯅꯅꯥꯎ ꯊꯕꯛ ꯑꯣꯏꯔꯦ កាꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯏꯗꯣ माꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒꯅꯦ ꯍꯟꯗꯛ ꯂꯥꯛꯏꯅꯦꯕ ꯁꯨꯇꯤ ꯂꯥꯛꯏꯑꯕ ꯑꯗꯨꯒ ꯅꯅꯥꯎꯅꯅꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯍꯨꯝꯒꯤꯅꯦ ꯃꯆꯦ ꯑꯍꯨꯝꯒꯤ ꯐꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯅꯅꯥꯎ ꯊꯕꯛ ꯆꯪꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯑꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯃꯥ ꯑꯗꯨꯝ ꯆꯤꯆꯦꯗ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯆꯤꯆꯦꯁꯨ ꯀꯧꯔꯦ ꯆꯆꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦꯕ ꯆꯆꯥꯒ ꯆꯤꯆꯦꯒ ꯀ꯭ꯋꯥ ꯈꯥꯏꯔꯤ ꯑꯩꯈꯣꯏ ꯆꯤꯆꯦꯗꯤ ꯑꯣꯕꯁꯊꯥ ꯂꯣꯏꯔꯦ ꯍꯥꯞꯄꯒ ꯖꯥꯄꯣꯠꯇꯦ ꯒꯠ ꯑꯃ ꯀꯥꯗꯦ ꯃꯥꯛꯇꯤ ꯍꯥꯞꯀꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯀꯥꯔꯇꯨꯟ ꯃꯌꯥꯝ ꯂꯩ ꯍꯥꯞꯆꯤꯟꯕꯤꯔ ꯂꯣꯏꯔꯦ ꯃꯥꯁꯤ ꯄꯥꯏꯔꯛꯑꯕꯅꯦ ꯑꯩꯅꯦ ꯃꯊꯣꯡ ꯆꯥꯔꯣꯏꯕ ꯍꯥꯞꯇꯅꯕ ꯌꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯐꯤ ꯑꯍꯨꯝꯁꯦ ꯐꯤ ꯃꯆꯨ ꯑꯍꯨꯝꯁꯦ ꯀꯔꯝꯕ ꯃꯆꯨꯅ ꯐꯖꯩ ꯐꯤ ꯃꯆꯨ ꯑꯍꯨꯝꯁꯤꯒꯅꯦ ꯑꯩꯉꯣꯟꯗ ꯈꯔ ꯄꯛꯀꯗꯕ ꯃꯆꯨꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯔꯝꯃꯣ ꯑꯩ ꯈꯪꯉꯦ ꯌꯥꯔꯦ ꯐ꯭ꯂꯣꯞ ꯆꯥꯍꯜꯂꯦ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯣꯟ ꯂꯣꯏꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯎꯔꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯣꯗ ꯑꯩꯅ ꯕꯦꯛ ꯁꯥꯏꯗꯇ ꯇꯧꯒꯗꯕꯅꯦꯕ ꯇꯧꯅꯕ ꯌꯦꯡꯒꯅꯤ ꯑꯗꯣ ꯃꯥꯃꯣꯗꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯞꯄꯤꯅꯣ ꯌꯦꯡꯉꯨꯁꯦ ꯄꯤꯛꯈ꯭ꯔꯕ ꯔꯨꯝ ꯃꯆꯥꯁꯤꯒ ꯍꯤꯞꯄꯤ ꯑꯁꯤ ꯃꯐꯝꯁꯤꯒ ꯑꯩ ꯍꯤꯞꯄꯝꯃꯤꯅꯦꯕ ꯅꯨꯅ ꯅꯪ ꯑꯝꯇ ꯍꯤꯞꯄꯨꯖꯣ ꯄꯟꯊꯧꯗꯣꯏꯁꯤ ꯃꯃꯩ ꯊꯣꯛꯂꯛꯑꯦꯅꯦ ꯀꯥꯏꯃꯥꯟ ꯇꯧꯕ ꯑꯩꯗꯤ ꯉꯝꯗꯦ ꯄꯥꯏꯕ ꯉꯝꯗꯦ ꯀꯩꯁꯨꯝꯁꯨ ꯆꯥꯗꯕꯗ ꯈꯨꯗꯨꯝꯒ ꯂꯧ ꯈꯨꯗꯨꯝꯅ ꯀꯦꯟꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯨꯗꯨꯝꯒ ꯁꯨꯃꯥꯏꯅ ꯍꯨꯜꯂꯤꯄꯣꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯅꯥꯎꯄꯁꯦ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯄꯤꯖꯕ ꯐꯪꯗꯔꯦ ꯀꯀꯥꯅ ꯉꯁꯤ ꯂꯩꯔꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯉꯁꯤꯁꯦ ꯃꯣꯏꯅꯦ ꯇꯧꯕꯗꯤ ꯃꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯈꯜꯂꯒꯕꯨꯗꯤ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯗꯨꯝꯅꯦ ꯅꯅꯥꯎꯅ ꯁꯨꯇꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯇꯝꯅꯤꯡꯉꯥꯏ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯉꯁꯤ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯀꯀꯥꯅ ꯌꯨꯝꯗꯩ ꯌꯥꯔꯛꯇ꯭ꯔꯦꯕꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯥꯡꯒꯩꯁꯤꯡꯅ ꯆꯠꯄ ꯑꯣꯏꯗꯤ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯅꯅꯥꯎ ꯑꯝꯇ ꯌꯦꯡꯉꯧꯁꯦ ꯃꯆꯥ ꯐꯖꯅ ꯌꯦꯡꯉꯣ ꯐꯣꯇꯣ ꯑꯝꯇ ꯅꯝꯒꯦ ꯌꯦꯡꯉꯧꯁꯤꯒ ꯑꯩꯈꯣꯏ ꯅꯅꯥꯎꯗꯤꯅꯦ ꯀꯁꯥꯔꯗꯒꯤ ꯅꯨꯄꯤ ꯌꯦꯡꯒꯥꯏ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯗꯣꯆꯥꯁꯦ ꯖꯤꯔꯤꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅꯅꯦ ꯀꯁꯥꯔ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯐꯪꯖꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯅꯨꯄꯤ ꯃꯆꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯍꯧꯒꯠꯂꯅꯤ ꯀꯩ ꯍꯥꯏꯒꯦ ꯅꯅꯥꯎ ꯍꯣꯏ ꯀꯩꯀꯩ ꯂꯩꯅ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯗꯣꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤꯅꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯄꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯄꯥꯝꯃꯨꯏꯅꯦ ꯍꯧꯖꯤꯛ ꯂꯧꯔꯛꯏꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯖꯦꯀꯦꯠꯁꯦ ꯆꯥꯝꯃꯉꯥ ꯀꯥꯔꯠ ꯃꯔꯤ ꯀꯥꯔꯠ ꯃꯔꯤꯅꯦ 2,000 ꯊꯥꯗꯣꯛꯇꯣꯏꯅꯦ ꯀꯥꯔꯅꯤ ꯈꯛꯇꯪ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅ ꯌꯥꯏꯑꯕ ꯄꯣꯠ ꯑꯝꯗ ꯀꯥꯔꯅꯤ ꯁꯤꯖꯤꯟꯅ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯈꯣꯡꯒ꯭ꯔꯨꯞ
에 lattura. 나나 너 봤을 거 nangi sulai Ai ke ta mana ye. lattura. kaya ta ke sibu Amaga Ko ni su ba me ba. Su me. lising amaga chambre akoi nu pa gi li si phang ya mo te ba issue ai ba kai no ma ke de si Ko ti ko na ko. pa mu ni ne Sabe no to oi ga. Sabe ni adu ji sabe ni to na. Abai haibana aba sisto mai ma cha lo kuda sang sa yo wa ni haiba ka tan chau to lo wa ga ma aji kai dai nu na na Ti ke ta ri ba. cái nó giờ Ha? sang đây là sa tan da Amma jani to. ba na na khara ga mu san ma do loi ne ra sa na mu chat la di puli on ki ra khang di ne moro ngau ba ngang ni rồi mà hàng này rồi hoi moro ngau ba ngang ni ma sa se ekdam training loi ra pura ba sta am loi re ma sa thi pa mong kai re hapsal ai sa khai ba to oi doi ma si asi ga na kep asi jo dum phang ni asi ajang ko hi dum pura kya leite nó thiết nó còn có chân Bel như đâu bel su ba ro. bel ji pura anang asi noi mol da sang ga kai kilo ro kya luôn là sang đường sao kìa luôn đây có gì cái này rồi à không bao giờ gì ne tan mana học tiền có tiền là gì ăn ngang vậy ta không có cái lòng vua cái gì xin nó quay thì Sang gai do bu gai to ma la ke ye ka di. Yo. Ha? Apa to lo ke ye bu la ke ni. Ka di lo. Lu ji ta. nhanh nghe mày thôi rồi mà mày đâu nó thu mask cả nhanh nghe foto nang nghe nó sao là cái nó sao là nãy con đấy nông quả nãy con đấy một xí ngang gì nhanh nghe nó nói nhanh nghe nó sẽ đây nó đặt chân là gì đây phải đấy sải đêm mà mày luôn lấy mình sầu mình là gì ngày tiêu vào ra sinh yêu sao tí nó ngày tiêu tận liêu mà được chả nằm ăn 저 포토에 카피에 호레 타비를 계속 지레요 나 오늘 약간 신나 뒤에 살래 얘만 지가 거 나나 타오나 말아 못 보냐 봐 딜리 hả đây xin cho cái cá đấy lâu đây ở trong ngã khả rồi mua cái sẽ lâu rồi anh em bộ ngà có mồ 네, 아시나네 모로 꼬라꼬도 아두기 회사비 카네야에 모로 마신가 비베세 cái thằng lồng ở đấy nó tàu 나코나 비 세피 합살 넣어도 사피 마데고 몽 đậu không ra 저저 Ôi mà đây. Ai to ka ni. Kai lo photo ki ro mu na ba pai ki ni. 저저 바비 팀뷰죠 한번 잡 누가이버니 너자 공기버 잡 누가이버니 너자 아무라 아무거나 나나우 Oi. 아무라 아무 ꯑꯩꯈꯣꯏꯗꯣ ꯆꯥꯎꯏ ꯆꯠꯈ꯭ꯔꯦꯕ ꯉꯁꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯤ ꯃꯣꯏꯒꯤ ꯉꯁꯤ ꯈꯨꯂꯥꯛꯁꯦ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯂꯦꯛꯄ ꯌꯥꯗꯦꯅ ꯍꯥꯏꯔꯤꯕꯅꯦ ꯀꯀꯥꯅꯅꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯂꯦꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤꯅꯦ ꯃꯣꯏ ꯂꯦꯛꯀꯅꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯥꯎꯟꯁꯨ ꯈꯔ ꯊꯦꯡꯅ ꯆꯠꯈ꯭ꯔꯦ ꯃꯣꯏꯗꯣ ꯂꯩꯒꯗꯕ ꯑꯣꯏꯕꯅꯤꯅꯅꯦꯀꯣ ꯈꯤꯇꯪ ꯊꯦꯡꯅ ꯑꯗꯨꯝꯅꯦ ꯅꯨꯡꯊꯤꯟ ꯄꯣꯊꯥꯔꯒ ꯈꯤꯇꯪ ꯊꯦꯡꯅ ꯑꯗꯨꯝ ꯇꯥꯎꯟꯗ ꯆꯠꯂꯨꯔꯦꯕ ꯑꯗꯨꯒꯤ ꯀꯀꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯜꯂꯧ ꯐꯠꯇꯦꯅꯅꯦ ꯍꯥꯏꯔꯛꯄꯗꯨꯒꯤ ꯑꯛꯇꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯄꯣꯠ ꯆꯩꯒ ꯌꯥꯝꯅ ꯂꯩꯗꯉꯩꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯕ ꯈꯣꯠꯄꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯍꯧꯗ꯭ꯔꯦ ꯋꯥꯈꯟꯗ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕꯀꯣ ꯉꯁꯤꯁꯦ ꯂꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯤ ꯑꯛꯇꯥꯗ ꯆꯠꯈꯤꯃꯤꯅ ꯂꯩꯔꯝꯃꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯑꯗꯨꯝꯅꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨꯅꯦ ꯉꯁꯥꯏ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯤꯟꯖꯥꯡꯒꯗꯨꯗꯤ ꯑꯩꯅ ꯕꯥꯔꯃꯣꯅꯤꯗꯒꯤ ꯊꯣꯡꯉꯒ ꯄꯨꯔꯛꯑꯦꯗꯅ ꯖꯦꯔꯨꯝ ꯊꯣꯡꯕ ꯑꯗꯩ ꯉꯥ ꯈꯔ ꯄꯨꯔ ꯂꯥꯛꯄꯗꯨ ꯉꯥꯗꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯖꯨꯜ ꯇꯧꯅ ꯈꯣꯠꯅ ꯊꯣꯡꯉꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯐꯖꯅ ꯇꯧꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯅ ꯈꯜꯂꯝꯕ ꯅꯪ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯐꯖꯅ ꯇꯧ ꯆꯥꯃꯤꯟꯅꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯒ ꯀꯦꯟꯇꯤꯟꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗꯣ ꯆꯥꯁꯨ ꯀꯦꯟꯇꯤꯟꯗ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯝꯕꯗꯣ ꯀꯩꯁꯨꯝꯇ ꯑꯣꯏꯗꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ